ꯈꯣꯡꯁꯤꯅ ꯅꯦꯠꯂꯤꯁꯤꯅ ꯉꯁꯥꯏꯗꯒꯤ ꯅꯦꯠꯄꯕꯨ ꯁꯨꯀꯥꯏ ꯍꯦꯛ ꯀꯥꯏꯗꯦ ꯈꯪꯅꯤ ꯐꯣꯟꯁꯦ ꯑꯃꯨꯛꯇ ꯌꯦꯞꯁꯤꯟꯈꯤꯒꯦ ꯑꯗꯨꯒ ꯍꯦꯛꯇ ꯆꯣꯡꯈꯠꯂꯒ ꯅꯦꯠꯈꯥꯏꯒꯦꯕ ꯑꯃꯝꯕꯁꯤꯗ ꯀꯔꯤꯅꯣꯁꯨ ꯈꯪꯗꯦ ꯌꯦꯡꯂꯨꯔꯒ ꯑꯩꯅ ꯀꯤꯖꯕ ꯄꯣꯠꯀ ꯑꯃꯨꯛ ꯑꯣꯏꯔꯝꯃꯗꯤ ꯑꯗꯨꯅ ꯌꯦꯡꯗꯕꯤꯗ ꯍꯦꯛꯇ ꯇꯧꯒꯦ ꯌꯥꯝ ꯌꯦꯠꯅꯤꯡꯉꯗꯤ ꯈꯪꯅꯤꯕ ꯅꯪ ꯐꯣꯟꯗꯨ ꯃꯈ꯭ꯋꯥꯡꯗ ꯌꯦꯞꯁꯤꯜꯂꯒ ꯆꯣꯡꯈꯠꯀꯗꯧꯕꯒꯤ ꯄꯣꯖꯤꯁꯟ ꯁꯦꯝꯂꯛꯄ ꯑꯗꯨꯗ ꯌꯥꯏꯁ꯭ꯀꯨꯜꯗꯨ ꯅꯥꯕ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄꯗꯒꯤ "ꯏꯕꯦꯝꯃ" ꯍꯥꯏꯅ ꯍꯧꯅ ꯂꯥꯎꯔꯛꯏ꯫ ꯗꯣꯂꯤꯁꯨ ꯁꯔꯤꯛ ꯁꯔꯥ ꯃꯈꯣꯡ ꯃꯈꯨꯠ ꯊꯨꯈ꯭ꯔꯕ ꯅꯨꯄꯤꯅꯤ꯫ ꯃꯔꯨꯝꯗꯨꯗꯒꯤ ꯃꯁꯛꯇꯤ ꯎꯍꯟꯗꯅ "ꯏꯕꯦꯝꯃ" ꯍꯥꯏꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯃꯥꯁꯨ ꯈꯪꯗꯨꯅ "ꯏꯃꯥ" ꯍꯥꯏꯅ ꯃꯄꯥꯒꯤ ꯈꯗꯥꯡꯗ ꯃꯈꯣꯡꯗꯨꯅ ꯕꯥꯛ ꯂꯥꯎꯅ ꯀꯥꯎꯈꯠꯂꯤ꯫ ꯌꯥꯏꯁ꯭ꯀꯨꯜꯗꯨ ꯃꯔꯨꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯂꯩꯕꯥꯛ ꯃꯊꯛꯇꯨꯗ ꯂꯣꯡꯅ ꯇꯥꯗꯨꯅ ꯂꯩ꯫ ꯗꯣꯂꯤꯅ "ꯍꯩꯃꯥ ꯄꯄꯥ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕ?" ꯌꯥꯏꯁ꯭ꯀꯨꯜ ꯃꯆꯥꯅꯨꯄꯤꯅ ꯍꯪꯂꯛꯂꯤꯕ ꯑꯗꯨ ꯈꯨꯝꯗꯦ꯫ ꯀꯥꯎꯔꯛꯄꯒꯤꯒ ꯅꯦꯠꯁꯤꯜꯂꯛꯄꯒꯤꯒ ꯆꯩꯅꯥꯈꯣꯜ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯒ ꯑꯅꯤꯗꯨ ꯄꯨꯟꯁꯤꯟꯅꯈꯤꯗꯨꯅ ꯀꯞꯇꯦꯗ ꯈꯥꯛꯏ꯫ ꯃꯃꯤꯠꯇꯨ ꯆꯦꯠꯅ ꯎꯏꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯌꯥꯏꯁ꯭ꯀꯨꯜꯒꯤ ꯃꯑꯣꯡꯗꯨ ꯊꯝꯕꯥꯜꯁꯨ ꯎꯔꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯒꯤ ꯃꯁꯥꯗꯨ ꯅꯣꯝꯂꯗꯨꯅ "ꯃꯣꯏ ꯄꯥꯕꯨꯡ ꯀꯩꯗꯧꯔꯒꯦ? ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯅꯆꯥꯅꯨꯄꯤꯗ ꯐꯥꯒꯤ ꯇꯧꯗꯅ ꯈꯣꯏꯔꯝꯂꯤꯕꯣꯏ ꯈꯜꯂꯨꯔꯦ ꯑꯗꯨꯒ ꯂꯣꯡꯅ ꯇꯥꯔꯒ ꯂꯩꯔꯝꯂꯤꯁꯤꯕꯨ ꯀꯩꯗꯧꯕꯤꯔꯒꯦ ꯍꯥꯏꯕꯅꯦ?" ꯗꯣꯂꯤꯅ "ꯄꯄꯥ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯃꯃꯥ ꯑꯩꯗꯤ ꯄꯄꯥꯅꯦꯁꯨ ꯈꯪꯂꯨꯗ꯭ꯔꯦ ꯑꯗꯨꯅ ꯈꯪꯗꯕꯗꯒꯤ ꯄꯄꯥꯒꯤ ꯈꯗꯥꯡꯗꯁꯨ ꯀꯥꯎꯈꯠꯂꯨꯔꯦ꯫ ꯊꯝꯕꯥꯜꯅ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯂꯒ "ꯏꯃꯥꯏꯕꯦꯝꯃ ꯏꯆꯥꯇꯣꯝꯕꯤ ꯅꯪꯗꯤ ꯅꯈꯣꯡ ꯅꯈꯨꯠꯄꯨ ꯑꯣꯟꯊꯣꯛꯅꯕꯨ ꯁꯤꯡꯈ꯭ꯔꯦꯗ ꯑꯗꯨꯅꯤ ꯅꯨꯄꯤ ꯑꯩꯈꯣꯏꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯆꯦꯛꯁꯤꯟꯒꯗꯧꯕꯅꯤ ꯆꯤꯟꯒ ꯈꯨꯠꯀ ꯈꯨꯠꯅ ꯃꯥꯡ ꯊꯥꯒꯗꯧꯅꯤ ꯌꯥꯔꯦ ꯅꯪꯒꯤ ꯀꯥꯗ ꯄꯣꯊꯥꯖꯧꯔꯣ ꯅꯄꯥꯕꯨꯡꯁꯤꯕꯨꯗꯤ ꯑꯩꯅ ꯊꯣꯛꯄ ꯑꯗꯨꯝ ꯄꯨꯁꯤꯜꯂꯛꯑꯒꯦ." ꯗꯣꯂꯤꯁꯨ ꯃꯃꯥꯅ ꯆꯪꯉꯣ ꯍꯥꯏꯔꯛꯂꯤꯉꯩ ꯑꯗꯨꯗ ꯆꯪꯍꯧꯕꯅ ꯐꯔꯅꯤ ꯈꯜꯂꯗꯨꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯤꯅ ꯍꯦꯛ ꯆꯪꯈꯤꯕꯒ ꯊꯝꯕꯥꯜꯅ ꯃꯣꯏ ꯄꯥꯕꯨꯡ ꯅꯆꯥꯅꯨꯄꯤ ꯆꯪꯈ꯭ꯔꯦ ꯌꯥꯔꯦ ꯍꯧꯒꯠꯂꯣꯁꯦ." ꯌꯥꯏꯁ꯭ꯀꯨꯜꯗꯨ ꯇꯞꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯂꯒ "ꯑꯁꯦꯡꯕꯒꯤ ꯆꯪꯈ꯭ꯔꯕꯣ? ꯑꯩꯅꯦ ꯅꯣꯏꯒꯤ ꯅꯆꯥꯅꯨꯄꯤꯁꯦ ꯁꯦꯟꯅꯕ ꯉꯝꯃꯔꯣꯏ ꯃꯥ ꯑꯁꯨꯝ ꯃꯈꯥ ꯇꯥꯅ ꯁꯦꯟꯅꯔꯗꯤ ꯑꯩ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯗꯅ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯑꯩ ꯃꯇꯝ ꯈꯔꯗꯤ ꯍꯤꯡꯅꯤꯡꯂꯤꯅꯦ ꯃꯃꯥ ꯅꯪꯕꯣ." ꯊꯝꯕꯥꯜꯅ "ꯍꯩꯍꯩꯗꯦꯍꯦ ꯃꯣꯏ ꯄꯥꯕꯨꯡꯁꯨ ꯀꯔꯤꯒꯤ ꯃꯇꯝ ꯈꯔꯗꯅꯣ ꯌꯥꯝꯅ ꯋꯥꯠꯂꯤ ꯍꯤꯡꯈꯤꯗꯧꯕ ꯁꯤꯕꯒꯤ ꯋꯥꯔꯤꯒ ꯇꯧꯔꯛꯈꯤꯅꯨ ꯑꯩꯈꯣꯏꯅꯦ ꯅꯍꯥ ꯌꯥꯝꯅ ꯑꯣꯏꯔꯤꯀꯣ." ꯌꯥꯏꯁ꯭ꯀꯨꯜꯗꯨ ꯊꯝꯕꯥꯜꯗ ꯃꯃꯤꯠꯇꯨꯅ ꯄꯩꯅ ꯌꯦꯡꯉꯤ꯫ ꯊꯝꯕꯥꯜꯅ "ꯀꯔꯤ ꯃꯤꯠꯌꯦꯡꯅꯣ ꯍꯩꯅꯗꯦꯍꯦ ꯂꯥꯎꯁꯦ ꯏꯃꯨꯡꯗ ꯑꯗꯨꯝ ꯆꯪꯂꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯌꯥꯝꯅ ꯂꯥꯏꯅ ꯐꯩꯅ ꯄꯝꯈꯠꯇꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯌꯥꯏꯁ꯭ꯀꯨꯜꯗꯤ ꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯆꯥꯕ ꯊꯛꯄ ꯌꯥꯝꯅ ꯄꯦꯠꯄ ꯃꯤꯅꯤ꯫ ꯊꯝꯕꯥꯜꯗꯤ ꯃꯤꯅ ꯆꯥꯔꯤꯕ ꯃꯈꯩ ꯆꯥꯒꯦ ꯍꯥꯏꯕ ꯃꯤꯗꯥꯅꯤ ꯑꯗꯨꯅ ꯃꯄꯨꯔꯣꯏꯕꯗꯒꯤ ꯃꯥꯅ ꯌꯥꯝꯅ ꯍꯦꯜꯂꯤ ꯀꯟꯕꯁꯨ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ꯫ ꯗꯣꯂꯤꯁꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯕꯖꯥꯔꯗ ꯂꯥꯛꯇꯨꯅ ꯀꯣꯔꯧꯕꯨ ꯂꯣꯟꯅ ꯑꯃꯗꯤ ꯐꯣꯡꯅ ꯌꯦꯡꯖꯔꯒ ꯄꯦꯟꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ꯫ ꯀꯣꯔꯧꯕꯨ ꯍꯦꯛ ꯎꯍꯧꯗꯕ ꯅꯨꯃꯤꯠꯇꯨꯃꯗꯤ ꯃꯇꯣꯝꯇ ꯏꯁꯧ ꯄꯪꯂꯥꯡꯗ ꯂꯥꯡꯏ ꯄꯪꯁꯥꯎꯗꯁꯨ ꯁꯥꯎꯏ꯫ ꯃꯔꯥꯜ ꯂꯩꯖꯗꯕ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯗꯁꯨ ꯍꯧꯗꯨꯅ ꯄꯪꯈꯠꯇ ꯈꯠꯅꯩ꯫ ꯌꯥꯎꯁꯪ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ꯫ ꯗꯣꯂꯤꯒ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯍꯨꯝꯗꯨꯒ ꯄꯨꯟꯅ ꯒꯥꯔꯤ ꯃꯆꯥ ꯑꯅꯤꯗ ꯃꯈꯣꯏ ꯑꯅꯤ ꯇꯣꯡꯗꯨꯅ ꯕꯖꯥꯔꯗ ꯍꯥꯏꯒꯠꯂꯛꯏ꯫ ꯃꯥꯂꯦꯝꯅ "ꯍꯣꯔꯦꯟ ꯄꯣꯠꯇꯨ ꯀꯗꯥꯏꯗꯒꯤ ꯂꯧꯗꯣꯏꯅꯣ ꯑꯩꯗꯤ ꯃꯐꯝꯒ ꯑꯝꯇ ꯈꯪꯗꯦꯀꯣ." ꯄꯤꯜꯂꯨꯅ "ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ ꯕꯖꯥꯔꯗ ꯌꯧꯈꯤꯁꯅꯨ ꯑꯩꯅ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯒꯦ." ꯗꯣꯂꯤꯅ "ꯑꯩꯒꯤ ꯋꯥꯗꯤ ꯕꯖꯥꯔꯕꯨ ꯌꯧꯔꯗꯤ ꯌꯥꯔꯦꯍꯦ ꯄꯣꯠ ꯂꯧꯕ ꯂꯧꯗꯕ ꯎꯕꯨ ꯎꯔꯗꯤ." ꯃꯥꯂꯦꯝꯅ ꯈꯪꯗ꯭ꯔꯗꯨꯅ "ꯀꯔꯤꯅꯣ ꯏꯕꯦꯝꯃ ꯅꯪꯅ ꯎꯕꯨ ꯎꯔꯗꯤ ꯀꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏꯁꯤꯅ?" ꯅꯥꯎꯇꯣꯝꯕꯤꯅ "ꯄꯤꯜꯂꯨꯒ ꯅꯣꯏ ꯑꯅꯤꯗꯤ ꯈꯪꯂꯝꯈꯤꯔꯣꯏꯌꯦ ꯑꯩꯈꯣꯏ ꯕꯥꯏ ꯗꯣꯂꯤꯒꯤ ꯀꯦꯁꯁꯦ ꯍꯥꯏꯗꯣꯛꯈ꯭ꯔꯁꯤꯔꯣ ꯚꯥꯏ?"
ꯗꯣꯂꯤꯅ ꯍꯥꯏꯗꯣꯛꯄ ꯌꯥꯗ꯭ꯔꯤ ꯀꯣꯟꯅ ꯍꯥꯏꯗꯣꯛꯁꯤ ꯅꯠꯇ꯭ꯔꯗꯤ ꯑꯃꯨꯛ ꯃꯤꯇꯥ ꯈꯝꯗꯥꯔꯛꯇꯅ ꯍꯤꯡꯆꯥꯕꯤꯒ ꯑꯃꯨꯛ ꯆꯪꯅꯅꯦꯕ ꯃꯈꯣꯏ ꯃꯔꯤꯗꯨ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ ꯑꯁꯨꯝꯅ ꯂꯥꯛꯄꯗꯨꯅ ꯕꯖꯥꯔ ꯌꯧꯁꯤꯜꯂꯛꯂꯦ ꯀꯣꯔꯧꯅ ꯍꯦꯛ ꯍꯦꯛ ꯂꯩꯒꯟꯕ ꯀꯩꯊꯦꯜ ꯂꯩꯔꯦꯝꯕꯤ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯃꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯒ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯂꯩ ꯃꯥꯂꯦꯝꯅ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯦꯞꯄꯤꯁꯤꯕꯣ ꯄꯤꯜꯂꯨꯅ ꯑꯗꯨꯅꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯅꯤ ꯗꯣꯂꯤ ꯗꯣꯂꯤ ꯅꯣꯛꯄꯗꯃꯛ ꯅꯣꯛꯏ ꯄꯥꯎꯈꯨꯝꯗꯤ ꯄꯤꯗꯦ ꯃꯥꯂꯦꯝꯅ ꯈꯔ ꯁꯥꯎꯔꯞꯅ ꯅꯥꯎꯇꯣꯝꯕꯤ ꯀꯩꯅꯣ ꯅꯣꯏ ꯇꯧꯔꯤꯁꯤꯕꯣ ꯑꯩꯈꯣꯏꯗ ꯃꯔꯝꯁꯨ ꯈꯪꯍꯟꯗꯕꯤꯗ ꯃꯐꯝꯁꯤꯗ ꯑꯉꯥꯎꯕꯤꯗꯧꯅ ꯁꯨꯝ ꯂꯦꯞꯍꯜꯂꯒ ꯊꯝꯂꯤꯁꯤꯕꯣ ꯅꯥꯎꯇꯣꯝꯕꯤꯅ ꯑꯣ ꯑꯩꯈꯣꯏꯒꯤ ꯍꯤꯔꯣꯏꯟꯁꯦ ꯕꯁꯟꯇ ꯂꯥꯛꯑꯦꯌꯦ ꯀꯟꯅ ꯑꯗꯨꯅ ꯈꯨꯗꯩ ꯏꯟꯕ ꯈꯣꯏꯃꯨ ꯑꯃ ꯂꯥꯛꯄ ꯉꯥꯏꯔꯤꯅꯦ ꯅꯥꯎꯇꯣꯝꯕꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯥꯂꯦꯝꯒ ꯄꯤꯜꯂꯨꯒꯗꯨ ꯗꯣꯂꯤꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯑꯅꯤꯃꯛꯇꯨ ꯈꯣꯟꯖꯦꯜ ꯑꯃꯠꯇꯗ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯀꯦꯁꯤꯕꯨ ꯆꯨꯝꯂꯕꯣ ꯗꯣꯂꯤꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯏꯀꯥꯏꯔꯞ ꯇꯧꯅ ꯃꯥꯂꯦꯝꯅ ꯏꯃꯩ ꯅꯪꯁꯨ ꯂꯩꯔꯥꯡꯒꯤ ꯖꯥꯠꯇ ꯇꯤꯜꯂꯕꯀꯣ ꯑꯗꯨꯒ ꯉꯁꯤ ꯇꯧꯗꯧꯔꯤꯕ ꯄꯥꯔꯇꯤꯁꯤꯗꯤ ꯂꯩꯔꯥꯡ ꯑꯣꯏꯕꯤꯅ ꯊꯛꯄ ꯌꯥꯕ ꯆꯥꯕ ꯌꯥꯕꯗꯤ ꯑꯃꯠꯇ ꯌꯥꯎꯗꯕꯗꯧꯅ ꯇꯧꯕꯗꯥꯏꯅꯦ ꯗꯣꯂꯤꯅ ꯆꯠꯂꯣꯍꯦ ꯂꯩꯔꯥꯡꯁꯨ ꯃꯤꯅꯤ ꯀꯩꯅꯣ ꯊꯃꯣꯏꯗ ꯂꯩꯔꯥꯡ ꯑꯣꯏꯖꯔꯁꯨꯅꯦ ꯈꯅꯥꯎꯗꯒꯤꯅ ꯆꯤꯟꯕꯥꯜꯁꯤ ꯐꯥꯎꯕꯗꯤ ꯂꯥꯕꯤ ꯑꯣꯏꯔꯤꯀꯣ ꯑꯁꯨꯝꯅ ꯅꯨꯄꯤ ꯃꯔꯤꯗꯨ ꯋꯥꯔꯤ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩꯗ ꯀꯣꯔꯧꯁꯨ ꯃꯈꯨꯠ ꯅꯥꯝꯃ ꯅꯥꯝꯃꯗ ꯃꯤꯅꯔꯦꯜ ꯕꯣꯇꯜ ꯄꯦꯀꯦꯠ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯗꯣꯂꯤ ꯍꯣꯏꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯂꯦ ꯗꯣꯂꯤ ꯍꯣꯏ ꯄꯔꯦꯡ ꯁꯥꯅ ꯂꯦꯞꯂꯤꯕ ꯑꯗꯨ ꯀꯣꯔꯧꯅ ꯎꯔꯦ ꯑꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯃꯨꯛ ꯂꯩꯔꯝꯃꯦꯅꯦ ꯀꯔꯤꯅꯣ ꯅꯨꯡꯇꯤꯒꯤ ꯑꯁꯤꯒꯤ ꯑꯩꯒꯤ ꯂꯩꯐꯝꯁꯤꯗ ꯃꯥꯅ ꯁꯨꯝ ꯂꯩꯔꯝꯂꯤꯁꯤꯕꯣ ꯑꯣꯟꯊꯣꯛꯅ ꯍꯩꯅꯔꯣꯏꯗꯧꯔꯤꯍꯦ ꯑꯩꯗꯤ ꯅꯨꯄꯤ ꯑꯇꯩ ꯊꯦꯡꯅꯕꯗꯗꯤ ꯑꯩꯁꯦ ꯀꯌꯥ ꯀꯩꯗꯧꯗꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯂꯥꯞꯅ ꯎꯕꯁꯤꯐꯥꯎ ꯃꯤꯍꯨꯟꯒꯁꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏ ꯉꯁꯤꯅ ꯑꯃꯨꯛꯀ ꯍꯦꯜꯂꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯀꯔꯤꯕꯨ ꯀꯔꯤ ꯊꯣꯛꯂꯒꯕ ꯀꯣꯔꯧꯅ ꯂꯥꯛꯂꯤꯕꯗꯨ ꯗꯣꯂꯤ ꯍꯣꯏꯁꯨ ꯎꯔꯗꯨꯅ ꯅꯥꯎꯇꯣꯝꯕꯤꯅ ꯈꯨꯗꯩ ꯏꯟꯕ ꯈꯣꯏꯃꯨ ꯁꯥꯐꯕꯁꯦ ꯌꯧꯁꯤꯜꯂꯛꯂꯦ ꯂꯩꯁꯛ ꯂꯩꯆꯨ ꯍꯦꯟꯕꯤ ꯂꯩꯔꯥꯡꯉꯣ ꯑꯁꯨꯛ ꯀꯨꯏꯅ ꯁꯪꯂꯛꯄꯗꯨ ꯉꯁꯤꯗꯤ ꯋꯥꯍꯩ ꯑꯃꯠꯇꯗꯤ ꯐꯣꯡꯗꯣꯛꯎꯗꯨꯅ ꯉꯝꯂꯣꯏꯗ꯭ꯔꯣ ꯄꯤꯜꯂꯨꯅ ꯚꯥꯏ ꯑꯁꯤꯔꯣ ꯅꯪꯅ ꯉꯥꯎꯖꯔꯤꯁꯦ ꯑꯣ ꯅꯪꯗꯤ ꯅꯔꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗ ꯑꯁꯨꯛ ꯆꯥꯎꯕ ꯂꯩꯕꯥꯛꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯌꯥꯝꯁꯤ ꯌꯦꯡꯂꯨꯗꯅ ꯕꯖꯥꯔꯗ ꯊꯕꯛ ꯁꯨꯕ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯕ ꯅꯨꯄꯥ ꯑꯁꯦ ꯑꯣꯏꯅ ꯈꯣꯏꯗꯥꯔꯨꯔꯕꯀꯣ ꯗꯣꯂꯤꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯣ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯁꯦ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯄꯨꯔꯥ ꯃꯤꯂꯤꯅꯤꯌꯔ ꯑꯣꯏꯅ ꯎꯖꯔꯤꯕꯅꯤ ꯃꯥꯒꯤ ꯃꯈꯨꯠꯇ ꯌꯥꯜꯂꯛꯂꯤꯕꯁꯤꯅꯅꯦ ꯄꯩꯁꯥ ꯊꯟꯅ ꯌꯥꯎꯔꯕ ꯁꯨꯠꯀꯦꯁꯅꯦꯅ ꯈꯟꯖꯔꯤꯕꯅꯤ ꯃꯥꯂꯦꯝꯅ ꯈꯨꯕꯥꯛꯀ ꯈꯨꯔꯒ ꯋꯥ ꯃꯤꯅꯔꯦꯜ ꯕꯣꯇꯜꯁꯦ ꯄꯩꯁꯥ ꯑꯣꯏꯅ ꯎꯔꯗꯤ ꯉꯥꯔꯤ ꯐꯨꯃꯥꯏ ꯆꯐꯨꯗꯨꯃ ꯃꯀꯣꯛꯇ ꯊꯥꯡꯒꯠꯂꯒ ꯄꯨꯔꯛꯂꯗꯤ ꯁꯅꯥ ꯈꯧꯖꯥꯎ ꯑꯣꯏꯅ ꯎꯔꯛꯄꯒꯤ ꯃꯑꯣꯡꯅꯤꯅꯦ ꯈꯜꯂꯛꯆꯩ ꯅꯪꯒꯤ ꯄꯨꯟꯁꯤꯗꯨꯕꯨ ꯅꯥꯎꯇꯣꯝꯕꯤꯅ ꯌꯧꯁꯤꯜꯂꯦ ꯍꯤꯔꯣꯁꯦ ꯑꯃꯨꯛꯇ ꯀꯧꯋꯣ ꯍꯦꯟꯗꯣꯛꯈꯤꯕ ꯇꯥꯔꯦ ꯅꯨꯄꯤ ꯑꯍꯨꯝꯗꯨꯅ ꯗꯣꯂꯤꯗ ꯒ꯭ꯔꯤ ꯇꯛꯁꯤꯜꯂꯤ ꯍꯥꯏꯅ ꯀꯣꯔꯧꯗꯤ ꯌꯥꯝꯅ ꯇꯟꯅ ꯅꯨꯄꯤ ꯃꯔꯤꯗꯨꯒꯤ ꯂꯩꯐꯝꯗꯒꯤ ꯍꯦꯟꯗꯣꯔꯛꯂꯦ ꯀꯣꯔꯧꯅ ꯍꯩꯁ ꯍꯦꯟꯗꯣꯔꯛꯂꯦꯗꯅ ꯋꯥꯏ ꯑꯃ ꯁꯪꯉꯤꯍꯦ ꯑꯆꯧꯕ ꯄꯣꯠꯂꯨꯝ ꯑꯃ ꯊꯥꯡꯊꯈꯤꯕꯒ ꯆꯞ ꯃꯥꯟꯅꯩ ꯑꯁꯨꯝꯅ ꯍꯔꯥꯎꯅ ꯆꯠꯂꯤꯉꯩ ꯑꯗꯨꯗ ꯗꯣꯂꯤꯅ ꯇꯞꯅ ꯑꯝꯇ ꯉꯥꯏꯕꯤꯈꯣꯕ ꯀꯣꯔꯧꯗꯨ ꯃꯉꯣꯟꯗ ꯅꯠꯇꯕꯣꯏ ꯈꯟꯗꯨꯅ ꯊꯧꯁꯥꯗꯅ ꯑꯗꯨꯝ ꯆꯠꯂꯤ ꯗꯣꯂꯤꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯑꯣ ꯑꯝꯇ ꯉꯥꯏꯈꯨꯑꯣ ꯇꯥꯕ꯭ꯔꯣ ꯀꯣꯔꯧ ꯃꯃꯥꯏꯗꯨ ꯇꯞꯅ ꯂꯩꯊꯣꯔꯛꯇꯨꯅ ꯑꯩꯕꯨꯔꯣ ꯀꯧꯕꯤꯔꯤꯁꯤꯕꯣ ꯗꯣꯂꯤꯅ ꯑꯧ ꯃꯥꯅꯦ ꯀꯣꯔꯧꯗꯨ ꯍꯨꯃꯥꯡ ꯀꯥꯡꯕ ꯍꯧꯔꯛꯂꯦ ꯑꯁ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤ ꯁꯨꯕꯀꯣ ꯑꯗꯨꯝ ꯇꯥꯁꯟꯅꯗꯕꯤꯗ ꯆꯠꯆꯔꯝꯂꯁꯨ ꯐꯒꯗꯧꯅꯤ ꯇꯥꯁꯟꯅꯗꯅ ꯆꯠꯂꯨꯔꯦ ꯃꯤꯃꯥꯡ ꯇꯨꯃꯥꯡ ꯈꯪꯂꯣꯏꯗꯣꯏꯕ ꯀꯣꯔꯧ ꯅꯪꯒꯤ ꯂꯥꯏꯕꯛꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯊꯤꯗꯀꯣ ꯅꯨꯄꯤ ꯃꯔꯤꯗꯨ ꯃꯔꯤ ꯀꯣꯔꯧꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯅꯥꯎꯇꯣꯝꯕꯤꯅ ꯀꯩꯅꯣ ꯑꯗꯨ ꯌꯥꯝ ꯄꯣꯡꯂꯤꯗꯨꯕꯣ
ꯑꯃꯨꯛ ꯀꯧꯕꯗꯒ ꯈꯨꯝꯗ꯭ꯔꯤꯗꯨꯕꯨ ꯌꯥꯝ ꯐꯥꯎꯈꯤꯕꯩ ꯋꯥꯔꯣ? ꯀꯣꯔꯧꯅ ꯑꯗꯨꯝꯅ ꯈꯟꯕꯤꯒꯅꯨ. ꯑꯩꯗꯤ ꯑꯩꯉꯣꯟꯗ ꯑꯣꯏꯔꯝꯂꯣꯏꯗ꯭ꯔꯥꯅ ꯈꯟꯖꯔꯨꯕ ꯑꯗꯨꯒꯤꯅꯤ. ꯑꯗꯣ ꯑꯩꯕꯨ ꯀꯧꯕꯤꯕꯕꯨ? ꯄꯤꯜꯂꯨꯅ ꯃꯈꯨꯠꯅ ꯃꯁꯝꯗꯨ ꯄꯥꯏꯗꯨꯅ ꯀꯣꯔꯧꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯀꯣꯔꯧꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯁꯨꯝ ꯆꯠꯂꯤ. ꯑꯗꯨꯒ ꯅꯨꯄꯥ, ꯅꯪꯒꯤ ꯏꯁꯤꯡ ꯕꯣꯇꯜꯁꯦ ꯑꯃꯠꯇ ꯄꯤꯔꯝꯃꯨꯗꯅ. ꯀꯣꯔꯧꯅ ꯃꯁꯤꯗꯤ ꯃꯤꯒꯤ ꯗꯨꯀꯥꯟꯗ ꯄꯤꯔꯨꯗꯧꯕꯅꯦ. ꯑꯗꯨꯅ ꯅꯨꯡꯉꯥꯏꯒꯗꯧꯕ ꯃꯥꯟꯗ꯭ꯔꯦ. ꯑꯗꯣ ꯍꯥꯏꯒꯗꯧꯕ ꯂꯩꯇ꯭ꯔꯗꯤ ꯑꯩ ꯆꯠꯆꯔꯒꯦ. ꯊꯦꯡꯈ꯭ꯔꯅꯤꯌꯦ. ꯗꯣꯂꯤꯅ ꯉꯥꯏꯈꯨꯑꯣ. ꯉꯥꯛꯄꯨꯗꯤ ꯌꯦꯠꯆꯔꯦ. ꯑꯗꯣ ꯑꯩꯒꯤ ꯃꯤꯡ ꯗꯣꯂꯤ. ꯅꯪꯒꯤ ꯃꯤꯡꯗꯨꯕꯨ ꯀꯣꯔꯧ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯀꯣꯔꯧꯅ ꯃꯥꯅꯦ. ꯗꯣꯂꯤꯅ ꯑꯩ ꯗꯥ ꯀꯣꯔꯧꯒꯤ ꯃꯐꯝꯗ ꯌꯥꯝ ꯂꯥꯟꯖꯈ꯭ꯔꯦ. ꯍꯌꯦꯡꯗꯒꯤ ꯑꯩꯒꯤ ꯆꯦꯛꯀꯣꯟꯗ ꯂꯥꯛꯄꯤꯔꯣ. ꯑꯗꯨꯒ ꯊꯕꯛ ꯁꯨꯕꯤꯔꯣ. ꯃꯁꯤꯗ ꯁꯨꯕꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯕ. ꯀꯣꯔꯧꯗꯨ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯦ. ꯗꯥ ꯀꯣꯔꯧ ꯀꯥꯏꯅ ꯀꯧꯁꯤꯜꯂꯛꯄ ꯑꯗꯨꯗ ꯀꯣꯔꯧꯅ ꯅꯣꯛꯂꯒ ꯌꯥꯔꯅꯤꯗ, ꯑꯩ ꯂꯥꯛꯆꯔꯔꯣꯏꯗ. ꯃꯐꯝꯁꯤꯗ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯖꯕꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯦꯗ ꯑꯩꯒꯤꯗꯤ. ꯗꯣꯂꯤꯅ ꯑꯩꯗꯤ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯦ. ꯍꯦꯛ ꯂꯥꯛꯇꯕꯗ ꯑꯩꯅ ꯀꯩꯗꯧꯒꯤ ꯌꯦꯡꯉꯣ. ꯀꯣꯔꯧꯅ ꯑꯩ ꯆꯠꯂꯒꯦ. ꯃꯤꯅ ꯁꯥꯎꯕ ꯇꯥꯔꯦ. ꯗꯣꯂꯤꯅ ꯍꯣꯏ, ꯑꯗꯣ ꯍꯌꯦꯡꯗꯒꯤ ꯂꯥꯛꯄꯤꯔꯣꯀꯣ. ꯑꯩꯗꯤ ꯍꯦꯛ ꯂꯥꯛꯇꯕꯗꯅꯦ ꯅꯣꯏ ꯌꯨꯝꯗ ꯑꯣꯏꯅ ꯂꯥꯛꯀꯗꯧꯅꯤꯀꯣ. ꯀꯣꯔꯧꯗꯨ ꯆꯦꯟꯕꯣꯏ ꯆꯠꯄꯣꯏ ꯇꯧꯗꯨꯅ ꯊꯨꯅ ꯆꯠꯈ꯭ꯔꯦ. ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯀꯣꯔꯧꯅ ꯆꯠꯈ꯭ꯔꯤꯕ ꯑꯗꯨ ꯅꯣꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ. ꯗꯣꯂꯤꯗꯤ ꯃꯌꯥꯝꯅ ꯅꯣꯛꯂꯤꯕ ꯑꯗꯨ ꯌꯥꯎꯗꯦ. ꯂꯝꯕꯤꯗꯨꯗ ꯅꯤꯡꯈꯥꯡ ꯐꯝꯊꯗꯨꯅ ꯃꯈꯨꯠꯇꯨꯅ ꯈꯗꯥꯡꯗ ꯁꯧꯔꯒ ꯀꯣꯔꯧꯅ ꯆꯠꯈ꯭ꯔꯤꯕ ꯑꯗꯨ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ. ꯀꯌꯥꯗ ꯆꯝꯖꯈ꯭ꯔꯕ ꯅꯪꯒꯤ ꯅꯇꯧꯗꯨꯅ ꯑꯩꯕꯨ ꯑꯉꯥꯎꯕꯤ ꯑꯣꯏꯍꯜꯂꯦ. ꯑꯩ ꯅꯪꯉꯣꯟꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ. ꯄꯤꯜꯂꯨꯅ ꯅꯥꯎꯇꯣꯝꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯀꯩꯅꯣ, ꯑꯁꯤ ꯅꯨꯄꯤꯁꯤꯕꯨ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯗ ꯑꯋꯣꯏ ꯇꯥꯅ ꯅꯨꯡꯁꯤꯔꯤ ꯖꯥꯠꯂꯣ? ꯅꯥꯎꯇꯣꯝꯕꯤꯅ ꯅꯪ ꯈꯪꯗ꯭ꯔꯤꯕꯣ ꯍꯥꯏꯁꯦ? ꯃꯤ ꯐꯤꯜꯝ ꯇꯥꯈ꯭ꯔꯕꯅꯦ. ꯑꯗꯣ ꯅꯨꯄꯥꯁꯤꯅꯕꯨꯗꯤ ꯈꯪꯖꯕ ꯄꯣꯠ ꯅꯠꯇ꯭ꯔꯤꯗ. ꯃꯥꯂꯦꯝꯅ ꯊꯦꯡꯈ꯭ꯔꯅꯤꯌꯦ, ꯂꯥꯛꯑꯣ ꯄꯣꯠꯇꯨ ꯂꯧꯔꯁꯦ. ꯅꯥꯎꯇꯣꯝꯕꯤꯅ ꯗꯣꯂꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯇꯞꯅ ꯚꯥꯏ ꯆꯠꯂꯁꯦ, ꯊꯦꯡꯈ꯭ꯔꯅꯤ. ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯑꯁꯦꯕ. ꯗꯣꯂꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯦ. ꯉꯁꯥꯏ ꯀꯅꯥꯅꯣ ꯄꯣꯠ ꯌꯥꯎꯐꯝ ꯈꯪꯉꯦ ꯍꯥꯏꯈꯤꯕꯗꯣ? ꯆꯠꯂꯁꯤꯗꯅ. ꯄꯤꯜꯂꯨꯅ ꯑꯣꯀꯦ, ꯑꯗꯨꯗꯤ ꯂꯥꯛꯑꯣ. ꯁꯣꯝꯗ ꯅꯥꯒꯥ ꯃꯄꯥꯜꯂꯣꯝꯗ ꯍꯥꯟꯅ ꯌꯦꯡꯂꯨꯁꯦ. ꯑꯗꯣꯝꯗꯁꯨ ꯂꯩꯕꯅꯦꯕ. ꯃꯈꯣꯏ ꯃꯔꯤꯗꯨ ꯃꯔꯤ ꯄꯤꯜꯂꯨꯅ ꯂꯝꯖꯤꯡꯗꯨꯅ ꯄꯨꯔꯛꯂꯦ. ꯑꯗꯨꯒ ꯑꯜꯀꯣꯍꯣꯜ ꯁ꯭ꯇꯣꯔ ꯑꯃꯗ ꯆꯪꯂꯛꯇꯨꯅ ꯃꯈꯣꯏꯅ ꯑꯄꯥꯝꯕ ꯌꯨ ꯃꯈꯜꯗꯨ ꯈꯜꯂꯤ. ꯗꯣꯂꯤꯅ ꯃꯈꯨꯠꯇ ꯚꯣꯗꯀꯥ ꯑꯃ ꯄꯥꯏꯔꯒ ꯁꯤꯅ ꯑꯗꯨꯝ ꯁꯤꯟꯅꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯚꯥꯏ? ꯍꯥꯏꯅ ꯑꯣꯟꯊꯣꯔꯛꯄꯗ ꯁ꯭ꯇꯣꯔ ꯑꯗꯨꯒꯤ ꯊꯣꯡ ꯃꯌꯥꯗ ꯀꯣꯔꯧꯅ ꯂꯦꯞꯂꯒ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯗꯣꯂꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯈꯨꯠꯇꯒꯤ ꯌꯨ ꯂꯤꯛꯂꯤ ꯑꯗꯨ ꯃꯈꯥꯗ ꯇꯥꯗꯨꯅ ꯀꯥꯏꯔꯦ. ꯀꯣꯔꯧꯁꯨ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ. ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯗꯣꯂꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯤꯜꯂꯨꯅ ꯀꯩꯅꯣ ꯅꯪ ꯇꯧꯏꯗꯨꯕꯣ? ꯉꯥꯎꯔꯕꯣ ꯅꯪꯕꯣ? ꯑꯁꯨꯛ ꯌꯥꯝ ꯇꯥꯡꯕ ꯄꯣꯠꯁꯤꯕꯨ ꯀꯥꯏꯍꯜꯂꯤꯁꯤꯕꯣ? ꯅꯈꯨꯠꯇꯨꯕꯨ ꯀꯃꯥꯏ ꯄꯥꯏꯒꯦ ꯍꯥꯏꯕ ꯅꯪꯕꯣ? ꯃꯥꯂꯦꯝꯅ ꯑꯃꯨꯛ ꯊꯛꯄꯁꯨ ꯐꯪꯍꯧꯗꯕ, ꯄꯩꯁꯥꯗꯤ ꯇꯤꯡꯗꯣꯏꯅꯤꯅꯦ. ꯗꯣꯂꯤꯅ ꯑꯁ ꯌꯥꯔꯦꯕ, ꯅꯣꯏꯁꯤꯗꯤ ꯄꯉꯥꯡꯗ ꯉꯥꯡꯉꯤ. ꯑꯩ ꯂꯣꯏꯅ ꯄꯨꯊꯣꯛꯀꯦꯁꯦ. ꯕꯣꯇꯜ 2 ꯂꯧꯈ꯭ꯔꯁꯦ. ꯅꯥꯎꯇꯣꯝꯕꯤ, ꯅꯪꯒꯤ ꯔꯨꯃꯥꯜꯗꯨꯅ ꯍꯥꯏꯐꯦꯠ ꯇꯩꯊꯣꯛꯄꯤꯔꯝꯃꯣ. ꯅꯨꯡꯉꯥꯏꯇꯦꯕ. ꯑꯩ ꯕꯤꯜ ꯑꯝꯇ ꯄꯤꯔꯝꯒꯦ. ꯑꯁꯨꯝꯅ ꯅꯨꯄꯤ ꯃꯔꯤꯗꯨ ꯗꯣꯂꯤ ꯈꯣꯏꯒꯤ ꯆꯦꯛꯀꯣꯟꯗ ꯂꯥꯛꯇꯨꯅ ꯊꯣꯡ ꯊꯥꯛꯄ ꯇꯧꯗꯨꯅ ꯄꯥꯔꯇꯤ ꯇꯧꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ. ꯌꯥꯏꯁ꯭ꯀꯨꯜꯅ ꯊꯝꯕꯥꯜꯕꯨ ꯀꯣꯏꯀꯧ ꯀꯧꯔꯛꯏ. ꯍꯩ, ꯇꯥꯔꯤꯕ꯭ꯔꯥ? ꯅꯪ ꯑꯃꯨꯛꯇ ꯃꯄꯥꯟꯗ ꯊꯣꯛꯂꯛꯎ ꯂꯥꯎꯅꯦ. ꯊꯝꯕꯥꯜꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯀꯩ ꯍꯥꯏꯒꯦ ꯃꯣꯏ ꯄꯥꯕꯨꯡ? ꯌꯥꯏꯁ꯭ꯀꯨꯜꯅ ꯅꯨꯃꯤꯠ ꯇꯥꯔꯁꯤ ꯐꯥꯎꯕ ꯅꯆꯥ ꯅꯨꯄꯤꯗꯨꯅ ꯍꯜꯂꯛꯇ꯭ꯔꯤꯁꯤꯕꯨ ꯀꯗꯥꯏꯗ ꯆꯠꯈꯤꯒꯦ? ꯅꯪꯉꯣꯟꯗꯒ ꯍꯥꯏꯔꯝꯂꯛꯑꯝꯕ꯭ꯔꯥ ꯍꯥꯏꯕꯅꯤ. ꯊꯝꯕꯥꯜꯅ ꯑꯣ ꯌꯥꯎꯁꯪꯒꯤꯅꯦ, ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ 3ꯗꯨꯒ ꯃꯈꯣꯏ 4 ꯆꯦꯛꯀꯣꯟꯗꯨꯗ ꯆꯥꯛ ꯆꯥꯅꯅꯤ ꯍꯥꯏꯔꯝꯕꯅꯤ. ꯌꯥꯏꯁ꯭ꯀꯨꯜꯅ ꯑꯣ ꯐꯔꯦ, ꯑꯗꯣ ꯑꯩ ꯉꯥꯏꯍꯥꯛ ꯌꯧꯔꯨꯈꯤꯒꯦ. ꯀꯔꯤ ꯊꯣꯡꯂꯤꯅꯣꯅ ꯑꯝꯇ ꯌꯦꯡꯕꯤꯔꯨꯈꯤꯒꯦ. ꯒꯥꯔꯤ ꯁꯣꯗꯣ ꯑꯃꯨꯛꯇ ꯄꯨꯊꯣꯔꯛꯑꯣ.
ꯊꯝꯕꯥꯜꯅ ꯏꯕꯣꯍꯜꯒꯤ ꯃꯈꯨꯠꯇꯨ ꯐꯥꯔꯒ ꯌꯥꯗꯦ ꯌꯥꯗꯦ ꯆꯠꯄꯤꯔꯨꯅꯨ ꯑꯉꯥꯡꯒꯤ ꯆꯥꯛ ꯆꯥꯅꯕꯝꯗ ꯆꯠꯀꯦ ꯀꯥꯏꯅꯀ ꯌꯥꯝ ꯆꯣꯞꯄꯛꯀꯅꯨꯀꯣ ꯅꯪꯁꯨ ꯆꯥꯅꯤꯡꯂꯗꯤꯅꯦ ꯌꯨꯝꯁꯤꯗ ꯀꯨꯛ ꯆꯥꯔꯒ ꯂꯣꯏꯔꯦ ꯑꯉꯥꯡ ꯃꯅꯥꯛꯇꯗꯤ ꯆꯠꯄꯤꯔꯨꯅꯨꯀꯣ ꯊꯝꯕꯥꯜꯅ ꯌꯥꯏꯁ꯭ꯀꯨꯜꯗꯨ ꯌꯥꯝꯅ ꯆꯣꯞꯄ ꯇꯥꯍꯜꯂꯛꯄ ꯑꯗꯨꯗ ꯏꯀꯥꯏꯕꯗꯒꯤ ꯑꯁ ꯃꯃꯥ ꯅꯪꯒꯤ ꯋꯥꯇꯥꯁꯤ ꯐꯥꯎꯗꯤ ꯏꯀꯥꯏꯍꯦ ꯑꯩꯗꯤ ꯑꯉꯥꯡꯁꯤꯡꯗꯨ ꯀꯔꯤ ꯀꯔꯤ ꯆꯥꯍꯩꯗꯕꯒ ꯆꯥꯕ꯭ꯔꯅ ꯌꯦꯡꯂꯨꯒꯦ ꯇꯧꯕꯅꯤ ꯆꯠꯆꯔꯔꯣꯏꯗ ꯑꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯁ꯭ꯀꯨꯜꯗꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯄꯨꯔꯣꯏꯕꯅ ꯍꯦꯛ ꯆꯪꯈꯤꯕꯒ ꯊꯝꯕꯥꯜꯗꯨ ꯃꯆꯥꯅꯨꯄꯤ ꯗꯣꯂꯤꯗ ꯐꯣꯟ ꯇꯧꯔꯛꯏ ꯍꯜꯂꯣ ꯏꯕꯦꯝꯃ ꯅꯣꯏꯕꯨ ꯄꯥꯔꯇꯤ ꯍꯧꯔꯕꯣ ꯗꯣꯂꯤꯅ ꯃꯃꯥ ꯍꯧꯗ꯭ꯔꯤꯌꯦ ꯊꯣꯡꯕ ꯐꯥꯎ ꯂꯣꯏꯗ꯭ꯔꯤ ꯊꯝꯕꯥꯜꯅ ꯊꯣꯡꯕꯗꯤ ꯀꯔꯤ ꯑꯣꯏꯅ ꯊꯣꯡꯂꯕ ꯗꯣꯂꯤꯅ ꯅꯥꯎꯇꯣꯝꯕꯤꯅ ꯄꯣꯔꯛ ꯆꯥꯅꯤꯡꯉꯦꯅ ꯄꯣꯔꯛ ꯑꯣꯏꯅ ꯇꯧꯔꯦ ꯊꯝꯕꯥꯜꯅ ꯐꯔꯦ ꯐꯔꯦ ꯑꯗꯣ ꯃꯍꯤ ꯃꯅꯥꯏꯗꯤ ꯀꯝꯗꯧꯕ ꯅꯣꯏꯕꯣ ꯗꯣꯂꯤꯅ ꯃꯃꯥ ꯅꯪꯁꯤꯗꯤ ꯌꯥꯝ ꯍꯪꯉꯤꯍꯦ ꯑꯩꯅ ꯇꯧꯕ ꯄꯥꯔꯇꯤꯗꯕꯨ ꯃꯍꯤ ꯌꯥꯎꯗꯦ ꯍꯥꯏꯕ꯭ꯔꯣ ꯑꯗꯣ ꯄꯄꯥꯗꯣ ꯐꯥꯖꯤꯜꯂꯨꯀꯣ ꯃꯥ ꯂꯥꯛꯑꯗꯤ ꯂꯣꯏꯅ ꯁꯣꯏꯔꯦ ꯊꯝꯕꯥꯜꯅ ꯅꯄꯥꯗꯤ ꯑꯩꯅ ꯉꯁꯥꯏꯅ ꯐꯥꯖꯤꯟꯈ꯭ꯔꯦꯗ ꯑꯗꯣ ꯅꯣꯏꯅ ꯍꯣꯔꯦꯟ ꯂꯣꯏꯔꯒ ꯍꯜꯂꯛꯄꯗꯨꯗꯅꯦ ꯑꯃꯗꯣ ꯃꯃꯥꯒꯤꯁꯨ ꯕꯣꯇꯜ ꯃꯆꯥ ꯑꯃꯇ ꯌꯥꯎꯔꯛꯎꯀꯣ ꯗꯣꯂꯤꯅ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ ꯃꯃꯥ ꯐꯔꯦꯁꯦ ꯑꯩ ꯊꯝꯂꯒꯦꯀꯣ ꯊꯝꯃꯦ ꯗꯣꯂꯤꯗꯨ ꯐꯣꯟꯗꯨ ꯀꯛꯈ꯭ꯔꯦ ꯊꯝꯕꯥꯜꯅ ꯅꯣꯛꯂꯒ ꯏꯆꯥꯅꯨꯄꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯀꯥꯏꯁꯦ ꯅꯨꯡꯉꯥꯏꯖꯩꯗꯀꯣ ꯑꯩꯁꯨ ꯍꯣꯔꯦꯟꯗꯤ ꯃꯍꯥꯎ ꯇꯪꯕ ꯇꯥꯔꯦ ꯗꯣꯂꯤ ꯍꯣꯏꯁꯨ ꯊꯣꯡꯕ ꯊꯥꯛꯄ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯃꯔꯤꯗꯨ ꯄꯥꯔꯇꯤ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯉꯥꯎꯁꯤꯟꯅꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡꯗꯒꯤ ꯐꯥꯎ ꯃꯣꯏꯅ ꯌꯥꯝꯅ ꯀꯥ ꯍꯦꯟꯈ꯭ꯔꯦ ꯗꯣꯂꯤꯗꯤ ꯃꯁꯥꯗꯨ ꯆꯨꯝꯅ ꯂꯦꯞꯆꯕ ꯐꯥꯎꯕ ꯉꯝꯖꯗ꯭ꯔꯦ ꯅꯨꯄꯤ ꯑꯍꯨꯝꯗꯨꯁꯨ ꯑꯗꯨꯃꯉꯥꯏ ꯆꯨꯝꯅ ꯂꯦꯞꯄ ꯉꯝꯗ꯭ꯔꯗꯨꯅ ꯑꯃꯅ ꯑꯃꯗ ꯉꯥꯊꯅꯗꯨꯅ ꯆꯥꯁꯤꯟꯕ ꯊꯛꯆꯤꯟꯕ ꯂꯦꯞꯇ꯭ꯔꯤ ꯗꯣꯂꯤ ꯀꯥ ꯍꯦꯟꯅ ꯉꯥꯎꯈꯤꯕꯅ ꯃꯆꯤꯟꯗ ꯊꯣꯛꯄ ꯄꯉꯥꯡꯗ ꯉꯥꯡꯕ ꯍꯧꯔꯛꯂꯦ ꯗꯣꯂꯤꯅ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯩ ꯃꯥꯕꯨ ꯐꯥꯔꯒ ꯅꯣꯡꯃꯇ ꯑꯣꯏꯔꯕꯁꯨ ꯂꯧꯒꯅꯤ ꯑꯩ ꯃꯥ ꯌꯥꯝ ꯄꯥꯝꯃꯦ ꯅꯥꯎꯇꯣꯝꯕꯤꯅ ꯅꯣꯛꯂꯒ ꯀꯔꯤ ꯅꯨꯄꯤ ꯅꯪꯅ ꯅꯨꯄꯥ ꯐꯥꯔꯒ ꯂꯧꯗꯣꯏꯕ ꯍꯩ ꯑꯗꯨꯛ ꯆꯣꯞꯅ ꯍꯤꯡꯒꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯁꯤꯖꯈ꯭ꯔꯣꯅꯦ ꯅꯪꯕꯣ ꯗꯣꯂꯤꯅ ꯑꯩꯅ ꯂꯧꯅꯤ ꯍꯥꯏꯔꯗꯤ ꯂꯧꯅꯤ ꯅꯨꯄꯥ ꯈꯛꯇꯅ ꯅꯨꯄꯤ ꯐꯥꯕ ꯌꯥꯕ꯭ꯔꯣ ꯅꯨꯄꯤ ꯑꯩꯈꯣꯏꯁꯨ ꯅꯨꯄꯥ ꯐꯥꯕ ꯌꯥꯏ ꯀꯩꯅꯣ ꯑꯩꯅ ꯃꯥ ꯍꯌꯦꯡ ꯂꯥꯛꯑꯣ ꯍꯥꯏꯈꯤꯗꯅ ꯃꯥꯂꯦꯝꯅ ꯍꯌꯦꯡ ꯂꯥꯛꯑꯣ ꯍꯥꯏꯈꯤꯕꯅꯦ ꯗꯣꯂꯤꯅ ꯀꯔꯤꯒꯨꯝꯕ ꯍꯌꯦꯡꯁꯤ ꯍꯦꯛ ꯂꯥꯛꯇ꯭ꯔꯕ ꯃꯥ